Manipur Top Channel gi maikaidigi harauba amasung yaifa paujal pizari many happy merry christmas adugo ngarang semjakiba video mauna ama mapuroibna kirosin hajilaga mai thaduna hatna bo honaramle hairebedugi matangda kari marangwi damakta mapuroibna kirosin hajilaga mai thana bo tharami ribano hairebedugi matangda semjagemo nupi singda sathaba miyot minagi saitheng phangba state singi manungda manipur su yaure haina lawbu yarabra haiba wahang kya gi marakta sahi nauribi mauna ama mapu roibana kirosin haijinduna mai tharaga hananaba hotnarambadagi imung manungi miyoi sing thengna hauduna hinghaure maraibak thirabi nupi adu haksangi sada kunro mai saktuna hospital layingduna lairi thado asi Imphal West District ki mayang Imphal Police Station na konba koksai makhalai kaida ngasi nungtul pung 3:30 tabada thokibani hairi mapu roibana mai tharaga hatnaba honaramle hairi bi maunha adugi maming longjam ningol thangjam ongbi puja devi sahi kunga taru kawi wangoi longjam laikaidagi keshogi masanupini mahakpu mai thaduna hatnaba honai haiduna maral siriba mapu roibagi mamingna thangjam umakanta sahi kunthraga mari kawi koksai makha laikaida leiba thangjam ibo pisaki amata pokpa masanupane hairi mapu roibana kirosin haijinduna mai thabadagi sokpani haiduna puja hauzik rimski surgery watta laikatna duna lairi paumisinga wari sanabadadi maha wa ngangthokpa ngamdana lairi adumakpu thagdo asigi matangna pujana mapamgi imung manungi miyoi singda lirakpa thagdoktugi wari sing adu paudomnaduna pujagi mabung longjam ojitna paumi singda hai pujana mahaki sahi ani makhainomda ngairibi masanupi gi maya nabagi wangoi da leiba dental clinic amada layengluraga nungthilpung ani rom taba matamda mayumda halakki matamduda mapu roiba umakanta yu ngauga leiramki yumdagi thokraga kuina halakte haiduna yu ngauraba mapu roibana law khongba torakpadagi makhoi anigi marakta ningai sangdanabagi thagdok okay Pau asina makha tana hai mapuroiba umakantana pujabu minungsi maset amata yauduna phubu yaba phubiraba matungda saukri amada namduna phamalaga mai thanduna leiba thongmai lantendagi kerosin haijilaga mai thaba horakhi matamduda pujagi maku pokti leite manembokna kanna khami adubu khamluba miyoi singna unsinduna phui khanna sainaba asi khanglakpadagi chensinnarakhiba laikai miyam amadi manembokna pujabu hospital pukhatuna laikatnarakhibane mapuroibana mai thaba aduda maram oiraga pujagi mamai masam thabak amadi mabukki saruk sokle mahaki masa asi sada kungi sangdi mai sakre thaudo asiga mari leinana pujagi mapuroiba umakanta meyang Imphal Police na fare mahaki mathakta FIR ama lokhatuna thaudo adugi matangna thijinba hokre umakanta hana nupi thiduna sei taraga mathoi surabi masa nupi ama leirabani adubu hanagi nupi adu khainakhibadagi kumja inglising ani ga 13 ki December da pujaga amuk hana luhonglaba matung haujuk makhoi ani sahi ani makhairongi masa nupi ama leire hanagi masanupi adusu makhoiga punna leminari bani haina ojitna makhatana fungdokhi thokiba thaudo adugi matangda social active amana pauksi asida hai mayai kaba sinjakta lasuraba nupasingna makhoigi nupisingbu ayamba matamda tamthina otnaibagi hain chatnabi amal lairakli laikai amada yamdrabada nupi anidi mayai kaba sinjak lakhallaba mapuroibagi saitheng phangi hingnanabagi lanfamda imung puba amasung masasingbu mabuk thananaba hotnabagi mathakta mai masin tambagi thawdang lawribi nupisingbu misai thina saibiri hena phungdorakli.